Mamichu tang. Na supangba lonju thok taba michu tang ba kamai to. Nangon da oira mo kamai to ne. Ludro. Na supange michu udre maronju thokre. Michu udre na supanga di lon di thok taba ta. Na panga di lon kamai thokre natra. Helen Keller ai zamana haiba proverb ni ko. Quote ni. Success in life is not so much of talent or opportunity, but of concentration and perseverance. Kunsi the mai pak mai talent leiba natraga opportunity khak phangda natte kunsi the mai pak pai se kari sida concentration and perseverance. Perseverance is na khang ba kan ba hai bane concentrate phajana tawba ngamba khang kan ba ngamba mi se masi mai pak na nabagi lambi am chaw na mangonda laye talent lairaga hotna ningdragadi opportunity phangaga hotna ningdragadi mapa mama officer oire hena macha do hek oibrane mapa mama mantri oirame na macha oibro mapa mama senjau paiba successful businessman oirame na macha oigani haba leiteba but mangon opportunity di phangdabra phangheba business ama hoge habda paisa phangi school atang tang bada tamba phangi loina mak paisa leirabane na opportunity di mayam ama phangheba adubu mangon the concentration perseverance khang makan ba leitragadi madu mai pakani habi asa leite adubu talent leitaba mi oraga su opportunities leiruranu ko concentration je fajana leiraba khang bakallaba madugi mi dudi mai pakna na lambi dum lakani adonai khoise concentrate fajana tawba tai mi na ngangi se karino mana tambi takpikhre se karino at the same time perseverance khang bakkan ba loina na khoi hotna ba mathau tai ai na mai pakna na bagi lambi je chelakpa matamda awa na mayam ma thengna gani tamti ba nong lei nungsit mayam am thengna gani thengna ba taraga su maduna ai ngam ba yade maramdi ai di mai pak ta ba yade ha bitune khang bakkan ba mathau tai awa ba panala su khang ba hotna ba dilek da ba ko nang ai do du oine maramdi da opportunity du hakna lei roi laira ba ha laira ba de du leirak ta su ya leirak ta taraga su nang ai mai pak na lambi de ko shin ba ya dabra har ga ya